Akasbani Imphal, Wahengbam Washington na pau pajeri, ahan bada maroi ba pau. Nonne jilagi jingning khaibagi thodok ta leikidraba mioi tara humdogi hakchang ngasi phangkibaga loinana hojik phawbada thodok aduda leikidraba mioi kuntra marigi hakchang phangbangam le mioi kuntra rom thiba khangdri. Textiles, Commerce amasung Industry Mantri Nemchak Kipgen nangasi INP Chamber of Commerce Churchanpur sangakre. Kendra ki Shiksha Rajya Mantri Dr. Ranjana Hairi Science amasung Technology chawkhalakpagi matungina ignaw nasu mahimasing tambagi lamda hena phibam phagat hana bohonagadabani. Nomitini Sathagadaba BJP National Executive Committee gi mifam ngasidagi Hyderabad ta hokre amasung Agnipat scheme gi makada Indian Army amadi Navy da Agnibir singlaw nabagi registration hauragani haina ngakchel mantraloy na lauthokre. Nonne jilagi Mokwam village da thokiba chingning khaibagi thodok aduda leikidraba mioi tara humdogi hakchangsu ngasi phangkibaga loinana thodok aduda leikidaba punna mioi kuntra marigi hakchang phangbangamle mioi kuntra rom thiba khangdri aduga mioi tara nipani kanbangam khre ngasi su Assam gi Water Resources amasung Parliamentary Affairs Mantri Piyush Hazarika yauna Haksel Mantri Dr. Shapam Ranjan Consumer Affairs Mantri El Susindro na chingba luchingba kaya na mafam aduda chatuna yangsinki makoina mi kanbagi thabakta yauriba mioi singi chana thaknaba polam kaya su Nonne gi Deputy Commissioner da khuchinaki Mukhyamantri Nongthomban Biren singi paktak matungina chatkiba khungchat adudi yaukiba Consumer Affairs Mantri El Susindro na hai Akoi hoje Honorable Chief Minister gi meng makhada akoi gi stage the landslide koi rescue tawgi koi kan Honorable Chief Minister ni yengchali aduga Honorable Chief Minister meng makhada koi lakshabani ana high rescue taw stage da koi Assam dagi Honorable Minister Piyush Mahasu laktana stage da koi punna magi Assam state dagi mi ga ami yawbuna maram morakana magi body sing aduga mu ana ba haitare so ga laiba sing se ma atmaina pugina lakpani aduna koi stage da hoje Honorable Chief Minister na changchali ba rescue jai da koi mi myama koi rescue taw ngame phangauda body sing lemori ba sing soidana masisu rescue taw ngamdana ba koi kan honaraga koi sorda pramina Shri M. Tombina Luchingba Manipur Democratic Alliance ki kangbu amanasu ngasi mapam da chatuna yangchin khre amadi tengbangi polam kayasu mi kanbagi thabak chathari basingda khuchinaki Ningsing bayai haukiba sawal chanumita thokiba singning khaibagi thodok aduda laikhom lainang amadi ateka kai marakta nansinduna laikiba mioi singthibagi thabak ngasi humni chanba numitasu chathari lanmi NDRF SDRF CRPF MMTA Police amadi mafamdugi miyamna thibagi thabagadu chatharakpani District Administration asu miyamgi kudongcha nabagi damak helpline number ahum hangdoktuna thamle number singadudi relief material gi oina 7005000344 Haksel gamari lainaba singi oina 087309358885 aduga control room gina 0841487653 ni Maragasida Civil Society Organized Kayanasu Mi Kanbagi Tabak Chathariba Kangbu Amade Awaba Nanglaba Imung Manungi Mioisingda Tengbangi Polam Kaya Leptana Pinarakli Thodok Thopam da Pau Loriba Ekogi Nonne Paumi Agui Kaume Gi Paudam Ama Nonne Zila gi Makhom Marangsing Khul Manaki Railway Station Yaki landslide ngasika paraga numit humni sujilaba ngasi ashiba hakchang trahumdoi phangbaga loinana punna ashiba hakchang kunthra mari phangbangamle adubu miyoi kunmanga henna thiba khangdri madugi manungda Indian Army gi Lieutenant Colonel yauna Territorial Army gi President Trani Thoi yauri Railway Construction Company gi miyoi tramari Indian Railway gi official ahum amasung khunja manga yauri rescue operation
asida mioi chamanga henna involved tori amasung NHIDCL Railway Construction Company PWD gi excavator machine kuntra henna sijinari additional chief secretary MS Khan na none da station tawduna district administration ga kumna monitor tawagi mathakta IGR is ki Major General Ranjit Singh 22 sector gi sector commander Brigadier Arona su supervise tori Indian Army gi lady gi porakpa True World Radar amasung Army gi tracker dog ani asinasu rescue and search operation da chawna mating piri Akashvani Imphal gi pawgi damak none makhom marangching landslide rescue operation area digi agui kamai BJP Manipur Pradesh ki Scheduled Tribe Morcha na sinduna ngasi Imphal da State Executive ki oiba mifam ama pangthokre mifam aduda rajniti ki oiba warep kaya lauki mifam aduna none jila ki tupulda singning khai bagi thokdok ta miyoi kaya laikhidaba adugi awaba phongdokpa oina minute anishu tumina lepki Textiles Commerce amasung Industry Mantri Nepsa Kibgenna ngasi Churchanpur gi Kuki Inpi Office ta Inpi Chamber of Commerce sangakre Thauram tu wangang bada mantrina lamdamasigi udyok lingkhat pada chanaraba ishorgi khudol kaya asi ningthina khangjin bagi tangai fadaba panki mangna hai masina na harul singda thabak piba ngambaga loinana entrepreneur sing semgat padasu chauna mateng oigani thauram tu da MLA Paulin Lal Haukif amasung Kuki Inpi Churchanpur gi President Letpu Haukif susaruk yakhi Manipur ngasi COVID positive oiba mioi taret thingnaki makhoi singadu marina Imphal West jila dagi anina Imphal East dagi aduga amana Bishnupur jila dagi ni hairi Ek Bharat Shresth Bharat ki makhada Manipur gi mihut kangbu ama Madhya Pradesh chatuna mafam adugi satnabi kala sanskriti amadi atai hiam kaya da yangchiloi Mahiroi kuntra hianba amadi oja singgi oiba khongchat aduda saruk yaruba Manipur Institute of Technology gi Assistant Professor Dr. Shirom Gobind Singh na hai makhoi gi khongchat adudagi hiram kaya da kanaba phangki mang na hai अखोई सेंट्रल इंडिया के इंडो बेस्ड AIP द सबसे अचुकी मति अखोई कानबा फंगे मरमदी वेस्ट ट्रीटमेंट तानम येंगे मस्टेज दा अखोई नो कानबा फंगे से खेना बगो अखोई मणिपुर कलेक्शन तो बुसी अखोई मिक्सिंग दरगे तो मोगी दना डिफरेंट गार्बेजेस वेजिटेबल आइटम अदगी प्लास्टिक वेस्ट मैन सेपरेट इन कलेक्ट तरुगा अफम द उसिलबा मतुमसिना अदगा मागी गार्बेज सिंगदना मागी ऑर्गेनिक अखोई मिनरसिंग सेमबा एजुनेस अति हाई पदन यामदो ऑर्गेनिक चेंज पुथे पुथोपुसे मोय 500 टन नोदा थादा बसे मोय 400 अखोई यूजेबल onse aduga biosciences maruina moyam putrije global warming gasingche moi puthondre even moi horticulture ngi ten film namje the plastic udi plastic moi yang use of things ki takum jedin ne ta ada puthoni ban chimin bora de chibo ta moina tri cycling ni chiune ki hesa bugi kana baje adum chata jing su amna kana yam phangya Drug ki mayo ka changshin ba khongjang gi saruk ama oina ngasi Kamong nupi chawkhat thorang lupna sinduna nisadagi kalhausi haiba hiramda miyam gi oiba mifam mama kamong da pangthokre mifam aduna miyam punna nisad thingna ba khona minana ba madi nisada laisura ba miyoi singbu rehabilitation tauna bagi thabak paikatna ba warep lauki Azadi ka Amrit Mahotsav thoram ga mari lainana nongmaijing numit khudingi ningtam lanjang ga mari lainana akhana ba thoram sing leptana sandokli Hayang nomaijing numitki ayuk pung taruk minit nifuda Akashvani Imphal gi ipau kangbuna putokpa kanaba thauram Manipur gi athauba ningkhomba kut tahan jagani thauram asi kangla amasung sangai channel ani makataba phangbigani YouTube channel AIR Imphal asu thauram asi taba phangbigani tabiriba pawasi Akashvani Imphal dagini Kendra gi mapal thauram amasung Shiksha Rajya Mantri Dr. Rajkumar Ranjan Singh na hairi Wata pada Bharat amba ohenna bagi damak National Education Policy lisingani kunga iroinana Integrated Sustainable Development Goal su chatmina patangai fade Laiba kasina ningtam laba matung chahi humbudra mga gi khongchata mahi masing tambagi thawong haibasida pangthokpa kuntaret suba Professor G Ramaredi Memorial Lecture da Dr. Ranjan Hai mahagna laibak asigi open amasung distance learning ilamda University gi Founder Vice Chancellor Amoina Laukhiba Thodang adu mapal naide University asida mahiroi la kuntra lising yang khairom tamduna malem gi khwaidi chawba University ama oiri Distance Learning University asibu thagat pa phongdokla duna mantri na hai telaba chahi kuntra taruki manungda University asina ningthina khumang chawchin bangamle amasung
ODL amadi online education nasu mangjin thari mangna hai National Education Policy lisingani kulasi laibak asigi mahi masing tambagi lamda sauna awan baporakadaba thausilamani Mantri na hai science amasung technology chakolakpagi matungina ignaw nasu mahi masing tambagi lamda hena phibam phagat hanna bohonagadabani Thauramduda ignaw gi Vice Chancellor Professor Nageswar Rao amade atei saknai raba miyoi kyasu saruk yakhi Dr. Ranjanna online program anisho hogdokhi IGAR South ki makhada Assam Rifles ki Modi Battalion na ngasi Sandel Jila gi New Songjang Khulda asat awok sing check tawbada lupa koti manga rongi oigadaba WY tablet lak ama phangle polam singadu Sandel Police Station da sinakre hairi Assam Rifles ki Kaithal Manbi Battalion amadi Rotary Club of Manipur na punna sinduna ngarang Manipur University da dan tawbagi camp amasu pangthokre Mahiroi chani yankhai romna tinkiba thoramaduda mahiroi cham humpuna dan tawki Numinini chathagadaba BJP National Executive Committee ki mifam ngasidagi Hyderabad ta hokre mifam asida Pradhan Mantri Narendra Modi dol gi makok thongba luchingba sing amadi BJP na panba rajya singi Mukhyamantri Singh Charuk Yari BJP ki National General Secretary Tarun Chuk na hai sahi tara nipan gi tungda National Executive Committee ki mifam asi Hyderabad ta pangthokpani mifam asigi mangoinana dol gi President JP Nadana kauduna dol gi General Secretary singi oiba mifam amasu ngarang pangthokhi aduga dol gi National Office Bearer singi mifam na ngasi ayuk pangthokhi Executive Committee gi mifam asida Kendra gi Mantri Singh Amit Shah Rajnath Singh amasung Nitin Gadkari yauna miyoi chahum nipurom na saruk yaraba yai Pradhan Mantri na mifam asigi session khuding makte yauduna dol gi karyakarta singa punna laiminagani Sri Modi na hayeng Sikandrabad ki parade ground pangthokpa miyam gi mitin amata suwangangani Vijay Sankalp rally da Telangana gi polling booth lising kuntra manga gi BJP ki karyakarta sing saruk yagani Kendra gi Griha Mantri Amit Shah na ngasi Ahmedabad ta lupa koti kuntra hundoi henbagi chakwa thorangi project sing kharagi na jatra hunkhre khara amagi na sangakhre project sing adu Ahmedabad Municipal Corporation amasung railways kini Mantri na Chandlodia Khodiar Railways ki under bridge amasu sangakhi thoramdu wangang bada Shri Shahana hai Narendra Modi Sarkar gi lamjing makhada Gujarat ta railway gi thabak thoram kaya sengbat sagalli mangna hai Gandhinagar Lok Sabha Kendra amasung Sabarmati Vidhan Sabha Kendra gi oina ngasi asi maruoiba numit amani Shri Shahana Ahmedabad ki Hebatpurda Uchara lak ama thanabagi campaign amasu hogdokhi Kendra gi Information amasung Broadcasting Mantri Anurag Thakur nangasi Hyderabad ta media organization singi mapu amadi chief editor singa unaduna wari sanakre wari sanabadu da mantri na makoida NDA sarkar na tongan balam kaya da paikaliba thabak singi matangda sugai na paudamki mahang hai Kendra sarkar gi pandam di sabka sat sabka vikas haibasini pandam masida yumpham oiraga dolasina thabak thoram khudingmak paikali Akashvani Imphal gi pau tabiri Agnipat scheme gi makhada Indian Army amsung Navy da Agnibir singlaunabagi registration hauragani haina Naxal Mantraloy na lakthokre scheme asigi makhada Lanmi Navy amsung Air Force sahi mari gi oina Agnibir singlaugani sahi mari gi tungda apunba Agnibir masingi sada kun manga makoi gi merit thabak tongningbagi sang amadi masa mau phabagi mawong yenglaga regular oina laugani lemhori basada humbudra manga duda lupa lak tara mathoidagi tara nithoi phawbagi seva nithi packaging lauba yagani makoida skill certificate sing amadi bank ki sentangsu pigani Shivasena gi President Uddhav Thackeray na dol gi tokhai taba kangbu gi lusingba amasung Maharashtra gi Mukhyamantri Eknath Shindebu dol gi mayok ta thabak tawbagi damak dol gi tanthokre dol gi cherol amada hai Mahaku dol dagi tanthokpagi matangda Shri Shindeda chithi ama thakre chithi aduda Shri Thackeray na Shri Shindebu dol gi phamdagi lokthokle haina su phongdokhi aroibada maroiba pau amukhana None jila gi chingning khaibagi thokdokta laikhidraba miyoi 16 gi hakchang ngasi phangkhibaga loinana haujik phawbada thokdok aduda laikhidaba miyoi 13 gi hakchang phangle miyoi 13 rom thiba khangdri Textiles Commerce amasung Industry Mantri Nemsa Kipgena ngasi in Peace Chamber of Commerce Churchanpur sangakhre
केंद्र की शिक्षा राज्य मंत्री डॉक्टर रंजन हाईरी साइंस अमसुंग टेक्नोलॉजी चाखलपगी मतुंगिना इग्नौनसु महै मसिंग तंबगी लमदा हेन फिबम फगतहन्नब होनगदबने नुमित निनी चथगदब बीजेपी नेशनल एजुकेटिव कमिटी की मिफम ngasiदगी हैदराबाद हौख्रे अमसुंग अग्निपथ स्कीम की मखादा इंडियन आर्मी अमदी नेवीदा अग्निवीर सिंह लौनबगी रजिस्ट्रेशन हौरगनी हाइना ngakchel मंत्रालयने लौथोख्रे पाउ लोइजरे।